People's United Youth Alliance PUYA Koba Association asina Laingaki Hospital Singi Fibam Amadi Award Apasing Yengduna Lakpagi Manung Channa Tha Asigi Kuntarukta Kakching District Ki Sugnuda Laibak Sub District Hospital da Yengsinbiraba Lakpiram Laba Matung Media da Thambiram Kiba Wafam Yamna Laibak Thibani Haina Sub District Hospital Sugnugi Senior Dental Surgeon Dr. Langoljam Hector na Fongdorakli ngasi ayuk thawbalda pangthokpa paumi singa unaba amada Dr. Langoljam Hector na makhatana haikibada Sub District Hospital asigi dental doctor anigi marakta amadi February thadagi na June tha asi faubada hospital da lakpagi khudam changdam amata leite haina puyana fongdokpirakhi masimakti laibak thibani hairaduna mahakna hospital asida February thada patient humphutaret layengki March da kuntra humdoi April da kuntaruk May da marifutaret amadi chatliba June tha asigina patient humpu taruk layeng haina fongdorakli handaki Monday amadi Tuesday dasu mahaki duty leiba maramna numit adudasu hospital da chattuna punna patient kuntrani thoi layeng lamki pumnamak asi ticket counter dagi ticket kaklaba matung yengba oibana hospital da record leiba ngaktani hairaduna puyagi member singnasu amuktang laktu yengbirabasu yai haiki Dr. Hector na makata na hai mahakna laingak ki makada thabak tawduna doctor ama oirakpadagi posting kidamak ngasi faubada haizaba amata laikhidri Sub District Hospital Sugnu asidasu Imphal dagi lapna chattuna miyam gidamak thawai yauna thabak tawjaribani masi pumnamak asi Sugnugi miyamna hena khanglaba ngaktani hairaduna thawai yauna miyam gidamak thabak tawjariba asida puyagi wahi aduna maram oiraga ninghannaba ama fauhalle senior officer singdasu lana uhannaba machak ama oihalle maram aduna puyagi member singna amuktang sengdokpiraklagadi hena nungaiba faujagani haiki haukiba tang puntaru irai nami June gi thada khoi puya haina low from the Hagana People United Youth Alliance ki miyoi khar lakpiraga hospital gi award pa khara yoina isa ai Hector yoina haijening badi doctor dental doctor anigi marakta amana February thadagi June thang asibokta lakpagi khudang changdam amata leitena wahi khara pongdomi hariba wahi si aranmani kagina matamda khagi February thada ai mi 67 nimzagi adagi March dana mi kuntra humdoi April dana kuntaru May dana 87 June hamzagi running thadana 66 patient yengzai adagi Monday Tuesday da I duty leizai tacharubada I punna mi kuntra thoi yengjarami hariba sing asi akhagi ticket counter dagi ticket ka aba matungda aigi clinic ta laaga asidagi hostel gi manung sidagi aigi tongan ba pugum su leizai mayam da laaga ski puyagi Amusing sinau singna amutang laga yang biraga su phagani ado aina haijening badi ai yam thawai hatrang yauna kai haisege Imphal gi yam thapna ko posting ju atopada thabi khopiu nong ta hairu su leite praja myang gi yamna thawai yang tok sabani sugunu gi praja myang su hena khangbirangani ai gi service to ado puya gi sinau na haibi gi bado ai ngonda kitang nuai ta mana kai haisege ai gi thawai yaujaba sida yamna ninganna bampo halle adigi aigi thak thongba officer singdasu aigi senior singdasu yamna keno toba haidi thabuk lana toba mi ta to halle isa da yam nuai tabam faujai ano yaragadi puyagi jinau singna kai haji amutang media ge through the singdopiragadi ai kitang nuai ko faujai masi hairo singda